Hadithsing asi khangminadringa yimamangda aigi nungsiraga subscribersing mafumda karigumba madan khanghanjari madadi aigi channel asigi mamingda nambiba matamda aigi anisuba channel Islamgi Mapao channel adusu thoglakane nungsiraba aigi subscribersing na channel asibusu subscribe tawbiyo Allah gi thawjalda yi khoi Qur'an Karim gi matik magun singi matangda hadith tara khangminakre Nasidi anisuba tangka goina Hadith taragam punna khangminarasi Haujiga ikha punna khangminarasi anisuba tangka goina Qur'an Karim gi matik magun singi matangda hadith tara mathoi suba hadith Hazrat Imran bin Hussein raziyallahu anhu man hai Aina Rasulullah sallallahu alaihi wasallam dagi taza huwe Kana gumana Qur'an hakim solabadi Mahangna Qur'an adugi mahi Allah da khak haizagadabane ikui dana miyoi khara lak lagani makoina Qur'an majid songani amasung madugi maramdagi miyam da haizani jagani taragani thoi suba hadith Hazrat Abu Said Khudri raziyallahu anhu hai Hazrat Usaid bin Huzair raziyallahu anhu nong ahingama Magi sagol sang mayada Qur'an majid tilawat tawramme Khanghaudana magi sagol adu chong fan bahurake Mahangna solima kai sagol adu chong fan behengalake Hazrat Usaid na hai Inakta tumliba aigi angang Yahya sagol na net sinbi kadra haibagi akiba fawramme Maramasina ay sagol manakta chang sillaga leplamme Tanza aduda aina uramme madudi aigi kok thakta nong laibagum karigumba khara lay maduda thawmaigum karigumba khara ngali ngai hakim matungda nongum lairamba potsing adu ahangba malangda kakhat khibagum ui asum lab thokhiduna uwa fangkhidre ayuktu huzur sallallahu alaihi wasallam gi manat chatlaga aina hangatchai ya Rasulallah Hawkiba ahingda aina sagol sangda Qur'an majid tilawat tawzirame Khanghaudana sagol adu chuang fan bahuraki Rasulullah sallallahu alaihi wasallam na haibiraki Ibn Huzair leptana swalamudana aina hangatchai ay leptana sonzirame sagol adu amuksu chuang fan bahuraki Rasulullah sallallahu alaihi wasallam na haibiraki Ibn Huzair Leptana solamudana Mahang hangatsay ay leptana sonzirame sagola du chong fan behingalaki Rasulullah sallallahu alaihi wasallam na haibiraki Ibn Huzair leptana solamudana handaksu amuk hangatsay ay hugatun chatlammi maramdi aygi chay Yahya sagol manakta tumlamme sagol na mabu net sinbi gadra haibagi akiba fawramme Matamduda aina uramme nongumba mawongda karigumba khara kok thakta lay maduda mangal su fawri ngai hakitungda asum wangkhat khidna u khidre Rasulullah sallallahu alaihi wasallam na haibiraki makhoi singadu faristani nangna Qur'an tilawat tawbudu tab lakpane nongan ba faw nangna tilawat tawram labade Atopa miyoi singna su makhoibu uwa fanglam gadabane Farista singadu makhoidagi lot laroidabane Tarahumdoi suba hadith Hazrat Abu Said Khudri raziyallahu anhu nahai Aina lairva muhazirin gi jamaat amaga faminarame Makhoigi manakta masa thungna kupsin fi fawa layziramde Kharna kharda marum thuple Sahabiya mana Qur'an sarif tilawat tawraga atayna taramme Tanja aduda Rasulullah sallallahu alaihi wasallam lengsin birake Amasung aikhoigi inata leplamme Rasulullah sallallahu alaihi wasallam na lengsin birakpu ubada tilawat tawriba sahabiya du lepkre Rasulullah sallallahu alaihi wasallam na salam tawraga hanglaki Nakhoi kari tawram libano Aikhoina hangatsay ya Rasulallah Amana tilawat tawraga Allah ki kitab adubu munna taram libane Rasulullah sallallahu alaihi wasallam na haibiraki thagal liba khudimak Allah khakkine
mahakna aigi ummatki manungdagi miyoi khara sembire. Makhoigi manakta aibu famnabu hukum tawbirakle. Masigi matungda Rasulullah sallallahu alaihi wasallam aikhoi mayamgi mayai maktada fam thabikre. Adugi tungda aikhoi da masagi khut mubarakna ikoi-koina hamnabu hukum tawbiraki. Aikhoi na ikoi-koina Nabi sallallahu alaihi wasallam gi mai kaida mai onsillaga famlammi. Hazrat Abu Said Khudri raziyallahu anhu nahai. Aina Rasulullah sallallahu alaihi wasallam da yengbada. Aina tanaw kanagumba atopa amataw. Rasulullah sallallahu alaihi wasallam na masak khanglamde. Rasulullah sallallahu alaihi wasallam na haibirake. Ho lairaba muhazirin gi zam'at. Nakhoi harau pauzil fangzero. Kayamat kin nimittaw mapung faab nur fangbagi amasung. Nakhoi na inak khunbasingdagi nongmagi tangkhai amahana jannat changani. Nongmagi tangkhai asi chahi chamngaga managani. Kaanaba Hazrat Abu Said Khudri buna masak khanglaga ataybuna masak khangdribagi maram ahingdi amamba maramdagi oibiyai. Hazrat Abu Said Khudri raziyallahu anhu Rasulullah sallallahu alaihi wasallam ga khar naksinba oibadagi mahakpo masak khangbo oirambasuyai. Taraga mari suba hadith. Hazrat Sa'd bin Abi Waqqas raziyallahu anhu nahai. Aina Rasulullah sallallahu alaihi wasallam dagi taze huwi. Qur'an Karim asi fikr amasung maichak fauhannabagi damak tharakhibane. Nakhoina madu tilawat tawrabadi kappu. Kariguma kapningba faudragana kappa migi matawgum oihallo. Qur'an wa fazaba khonjel da solo. Maramdi kanagumana fazaba khonjel da sondrabadi. Mahak aikhoigi iraktagi natte. Haibadi mahak aikhoigi tungil libasingi. Manungdagi mapung faana tung inba mi oidre. Kaanaba alim singna hadith asigi atopa artha amasu iri madudi. Qur'an Karim gi barkattagi hendoglaga atopada tang zariba misak adu aikhoigi iraktagi natte. Haibadi Qur'an solaga lupa paisa acha athakna chingba lawriba mi adu. Taraga mga suba hadith. Hazrat Abu Huraira raziyallahu anhu nahai. Rasulullah sallallahu alaihi wasallam na haibirame. Phazaba khonjel na Qur'an tilawat tawriba nabigi. Mai kaida Allah Ta'ala na mai onsin biragal. Tabiba adumna atay posak amada asuk yamna mai onsin bide. Taraga taruk suba hadith. Hazrat Bara raziyallahu anhu nahai. Rasulullah sallallahu alaihi wasallam na haibirame. Phazaba khonjel na Qur'an Karim gi laytiang taw maramdi. Phazaba khonjel na Qur'an bu amuk hena fazahalle. Taraga taret suba hadith. Hazrat Uqba bin Amir raziyallahu anhu nahai. Aina Rasulullah sallallahu alaihi wasallam dagi tajahuwi. Qur'an Karim khonjel thongna soliba. Mi adugi sawab thongna sadqa tawriba migi sawab kumbani. Amasung khonjel thoktana tuminna soliba mi adugi sawabna lona sadqa tawriba migi sawab kumbani. Kaanaba Hadith asidagi khonjel thoktana sonbagi matik magunna hele haiba khangdai. Masi riya miyamdu uhanlabagi mawong oiraba matamdane. Riyagi mawongsu laytraba amasung atopada nungairoidaba mawongsu laytraba matamdadi atopa hadith ki matung ina khonjel thokna sonbani hena fai. Maramdi masina atopa busu soningbagi apamba pokhannaba maram oigani. Taragani pan suba hadith. Hazrat Abu Musa raziyallahu anhu nahai. Rasulullah sallallahu alaihi wasallam na mahagonda haibirame. Karigumba nang na hawkiba ahinga Qur'an tilawat tawringai. Aina munna tabadu nang na uramlabadi. Nahak tasing na harawgani. Nahak ti Hazrat Daud alaihi salam gi fazaba khonjel dagi saruk khara fangzare. Tarag mapan suba hadith. Hazrat Abdullah bin Amr raziyallahu anhu nahai. Nabi Karim sallallahu alaihi wasallam na haibirame. Kayamat kin numitta. Qur'an wala da haigani.
Qur'an Sharif sola solaga Jannat ki thak sing da kakhatlo. Amasung tablab solo dunya da solambagum. Nahaki layfam din hanga Qur'an soliba adugi aroiba ayat ki mafam aduni. Kanab Qur'an wala hairiba si Qur'an gi hafiz natraga tattana tilawat tawriba mi natraga Qur'an karim kubna khantraga amal tawziba mi adubuni. Kun subah hadith. Hazrat Aisha raziyallahu anha hai. Rasulullah sallallahu alaihi wasallam na haibiram Qur'an bu fazna sin fa puri ba masung fazna su soli ba misak adu kayamat kin nimit matik magun layir ba haibe injaba lawhe mahfuz dagi Qur'an bu nakal tawduna purak pa farista singa loina hangani adu ga Qur'an bu ladna soli ba masung son ba da arum bu oiri ba misak adu gi damak tadi double sawab ne kanaba Ladna sonba mi hairiba si mapung fana chin fa laytaba tawigumba sung khotnarabadi leptaba hafiz aduni. Masiga artha amasulawba yai madudi. Yenglaga sonjaba chumlabadi sonba ngamjadaba tawigumba sung chumna sonnabagi mehnat tawriba misak adusu oiba yai. Asigumba miyoy asigi damakta double sawabni. Amana tilawat tawbagi ani subana latna son bada awaba khang bagi. Nung sirabe chilinaw sing ngasi da si fawdang khangina si mathangi ahum suda tangkakta hadith taraga mu khangina si haibadi kunma thoi subadagi ne kunthra suba fawba. Nung sirabe chilinaw sing na hadith sing asibu musalmani chilinaw khuding makta share tawbiduna makhoi bisu khanghan bada saruk yabiyu. Allah Ta'ala na hai zikriba hadith sing asidar ay ko'y kuring ko amal tawbang bagi panggal tawna adu binabi bo oy seno.